COVID-19 positive oiba miyoi ama kidney fail oibadigi RIMS hospital da laikhidre masagi chahi 63 suraba miyoi adu ngase ayuk anganbada pung 2 rom taba matamda laikadnaba ngamdana laikhidabani hairi Thobal district ki khongjong sapamdagi miyoi adu kidney gi anaba amadagi RIMS da lying sathaduna lakpani amadi COVID-19 chu positive oiba miyoi ni laikhidraba miyoi adu kidney gi anaba amagi RIMS da hemodialysis tawduna laibani laikhidrabagi asiba haksang RIMS ki mokta thamkhre hairi Drug lalon bada chene haiba miyoi ahum amadi seloina lupa lakh humdra mari muk phagat pangamkhre ngarang pung taruk rom taba matamda Guwahati gi Solapara da laiba Kalaseni apartment gi mari suba floor dagi Paltan Bazar police amadi crime branch na phagat khibani phagat laba miyoi sing adudi Kwakeithel mayai koibi dagi langthangbam Sangita Mapuroiba Paunam Siam Wangkhai angom laikai dagi Sham langthangbam apokpa laikhidraba mangi amadi Churachandpur dagi Thangkhoset apokpa Khophuni Accident ki thaudokta miyoi ama laikhidre amadi miyoi 13 na asok apan nangkhre ngase ayuk pung 8 lom taba matamda Imphal Dimapur lambi gi Karong Mapada traveler minibus registration number MN01BA 0182 adu singkha da onthakibadagi laibak thiba thaudok adu thokibani accident ki thaudokta soklabasing district hospital Senapati da pukhatuna laikan nakhi Chatliba July thasigi 13 tagi All Manipur BDF Welfare Association na Manipur da leiriba BDF singi phangpham thokpa khudong chaba sing phanganbiu haiduna sangselliba khongjang saugal aduna Bisnupur District BDF Welfare Association gi luching makhada Sendra da leiba BDF outpost asida leiba BDF singna outpost mamangda ngasi wakat khongjang sangsinkhre amaromda Tronglaubi da leiba BDF outpost da su All Manipur BDF Welfare Association na sangselliba khongjang asibu saugat laduna Bisnupur District BDF Welfare Association Luching Makhada Tronglaubi BDF outpost da leiba BDF personnel singna ngasi outpost asida wakat khongjang sangsinkhre Taranithoi Suba Battalion NDRF na ngasi COVID-19 dagi ngakthoknaba paikhalakpa section thaurangi saruk ama oina Uripok Khoisnam Laikai da leiba Times of Manipur TOMTV gi office da sodium hypochlorite mahi kapthoktuna sanitize tawkhre NDRF na makhatana su Imphal East amadi West da leiba loisang kaya da su makhatana sanitization tawbigi thabak paikhatkani hairi State as the total lockdown tauringai chairakta Manipur da panduna leiramba Myanmar macha tara ngasi More gi quarantine center amadegi More hospital gi ambulance amana laukhatuna medical team doctor singna hand sanitizer yawn screening tauduna integrated checkpost ICP immigration department amadi custom department na khusin nakhre hairiba Myanmar macha tara adu mari leinaba che chang amadi makhoina purakpani haiba pochai sing check ningthina tauduna sanitize tauraba matungda Indo Myanmar friendship bridge da leiba Myanmar authorities sing da khusin nakhre